Iraq Leiba US target Singda Tehran missile attack American terrorist Maripu Sikre Iraq Leiba US target Singda Tehran Chathagiba missile Tara Mangagi attack Singda Yamdrabada American terrorist Maripu Sikre Haina ngasi Yumza Kaishan Mita Iran state television na Phongdokre amasung missile Singadu Amata Marak Thatkhide Haina Makataki Senior Revolutionary Guards Likul Amagi Wapaladuna State Television na haiki Karigumba Washington na Kut Hanbagi Tabak Lokalakpa Tarabadi Region Asida Iran gi Midgeng Manungda Atay target Chamalay haiki Missile attack sing aduda US helicopter sing amasung military equipment thina soki hainasu phongdoki Middle East da hena pak chawthokpa lan ama thokpa yabagi akibe hengalakliba US drone attack na Iran gi commander ama Hatkhre badudagi laman khumbo ina ngasi yumcha kaisagi anganba pungja singda Iraq Leiba US na luchingba forcing gi mathakta Iran na missile attack sing chathaki US military na US na luchingba coalition gi personnel thamba yamdrabada Felicity anida Iraq gi matamda ayuk pung amaga makhairom tabada target toraki haiki punna missile kunithoi kablaki haina Iraq na haiki Sakti leiraba Iran gi General Qasim Soleimani bu Irai numitta Hatkhre badudagi numit kayanigi awaba phongdok labagi matungda mahaki aroi balairon chanba mapung phana loisin kibagi chap manaba matam adwaida mihat adugi paukhum oina Iran na missile adu kapkhibani US President Donald Trump na tweet amada attack sing adudagi sekiba sing amasung amangata thokiba singi chang ama yengsilli amasung yumcha kaisagi numidang da mahakna statement ama thokani haiki ahanba ukiba singi matung inna US ki miyoi sing Sikhide haina likul aman haiki amaromda ta US official sing na makoigi matpiu yakide Germany Denmark amasung Norway na Iraq Leiba makoigi troops sing amata side natraga sokte haiki Iraq na su makoigi forcing da misi mina thokte haiki Iran gi President Hassan Rouhani na ngasi kona wangang ga dori haina state television na haiki